Imphal, Ngangbam Nganthoi pau pazari, ahanbada maruoiba pau. Raja asida COVID-19 gi second wave ki yenglaga, class haururaba class 6 dagi 8 faubagi class sing amuk hana thingjinkhre. Kendra gi Mantri Dr. Harshvardhan hairi, miyamna COVID-19 appropriate behavior ngakna satabadagi COVID-19 gi case khanghen hengalapani. Amasung Nongsu Bengal danga si mari suba tangka ki Raja Vidhan Sabha gi vote housing ngaki mamangdagi akanba section thorang marakta thadanaba haukhre. Leibak asida COVID-19 gi laichat amuk hana sandorakliba sigi yenglaga section ba watpagi thawong sing tokpina ba haijari tangai fadaba section thorang sing ngakna chatpaga loinana sahi nifu mangagi mathakta leiba mioi khudingmak sungsoi soidana vaccine kapthokpiyo yumdagi heksa thokpada face mask upiyo mi amaga gi marakta foot taruk lapna leibiyo maimit amadi khusa toina hamdoktuna tarutana na thambiyo hauzik mapung oiba pau raja sida hauzik orakliba COVID-19 gi phibam asi yenglaga school kaba haururaba class 6 dagi 8 fauba makataba hukuma mathoktriba fauba thingjinkhre raja gi education s ki director L Nandakumar na thokpa cherol mana hai covid ki second wave ki phibam yenglaga mahiroi singda thokhaningda ba thodok thoktana ba thorang asi paikhalakpani adum oinama class 9 dagi 12 faubugi physical class singdi sarkar na thokpa SOP ngakna sathagani cherol aduna hai class 5 amasung masigi makhagi class sing hana thokiba hukumgi matung ina online oina sathakigani Manipur da COVID-19 gi active case marfudra ma thoi yaure haukiba pungkun mari da mioi tarani thoi nongna positive oiba thengnaki raija gi COVID-19 command control room nangrang numidang wairam thokpa cherol amada hai hairiba matam asida mioi nipan naba phaduna discharge tauki masi tharaga hauji phawbada discharge taukiba punba masing 19 supna mapan sure naba phabagi sang sa da marfudra nipan dasmik mari amani hauzik apunba positive case 19 chamari humbudra manga sure masigi manungga active case marfudra mathoi leiri ngarang Imphal airport tamio yangkhai mari test tawbada mioi ani positive oiba thengnaki hauzik phawbada raija sida punba mising lakh manga lising marfu manga supna nifu mathoi COVID-19 gi test tawkhre marak asida thasigi nipan phawbada beneficiary lising marfudra mathoi chani humbudra ni thoi ahanba dose ki COVID-19 gi tika kapkhre beneficiary lising nifu taruk chatet humbudra marina ani suba dose ki tika kapkhre Manipur da film archive amal lingnaba Manipur State Film Development Society MSFDS ka Film Heritage Foundation Mumbai ga ngasi yana sema sahi taunaragani archive asida ariba Manipuri cinema sing ningthina ngak senduna thamgani Film Heritage Foundation asina archive asi linkhatpada technical intellectual consultancy amasung film sing manghandana thamba amasung digitization tawbada MSFDS ki mateng pangani tabiriba pawasya kasani Imphal dagini Kendra na hairi haukiba numit tare ni asida leibak asigi jila samani phuma panda covid ki anoba case thengnakide aduga haukiba numit tara marini dana jila nipanda covid-19 ki anoba case thengnakide mantri kangbu singya awangba thaki mifamda kendra gi haksel mantri Dr. Harshvardhan na leibak asida covid-19 ki case hengalakliba asida nungnangba phongdokhi mangna hai miyamna covid-19 appropriate behavior ngakna satabadagi masing khanghen hengalapani mantri na hai anoba casing hengalakliba si laksinaba lokhatpa yaba jaksin thorang lokhatlagani mangna hai covid-19 layengnaba leibak sida covid dedicated hospital lising ani maifu mari leiri masida phamung lak mari lising humphuni pan lei mangna hai masigi matakta dedicated covid health center lising mari amasu thamle covid-19 hida ki matang da mantri na hai hauze phawbada beneficiary koti mapan lak ne phumdoi tika kapkhre leibak sida covid ki case hengalakliba sigi yenglaga hayengdagi hauraga numit marini supna April 13 fauba tika utsab vaccination festival leibak sinba thongbada pangthoklagani haukiba sagol se numita raijagi mukhyamantri singa pangthokiba mifamda union territory amasung raija singna hayengdagi hauraga leibak pokpa numit fauba vaccination festival pangthoknaba pradhan mantri na appeal tawkhibani leibak sida leiriba mipum khudingmak tika thadongnaba pandamda festival asi pangthokpani pradhan mantri na hai April 13 asi Jyotiba Phule gi mapok numitni aduga April 13 na Baba Saheb Ambedkar gi mapok numitni Sri Modi na sahi nifu mangagi mathakta leiba mipum khudingmak thoraktuna festival manungda tika kapthokpinaba appeal tawri raija singna tika thabagi sang sada sama yohanaba sumangna appeal tawkhi Nongsu Bengal danga si mari suba tangka ki raija Vidhan Sabha gi board hauzik ngaki mamang pung 3 tagi thadana ba haukhre
vote nungthil pung 3 makhai phawba thadanagani tangkak asida jila manga Coach Bihar Alipurdwar South 24 Parganas Hugli amasung Howrah gi Vidhan Sabha Kendra nifumari da vote thadanari Rajya Vidhan Sabha mikhal tangkak manga thokna pangthokli tangkak asida voter koti ama lakh 15 romna mirep sahum humbudra humdagi maraibak lepkani tangkak asida BJP amasung All India Trinamool Congress na seat nifumari makta makhoi gi mirep sing thadokli CPIM na mirep kunithoi BSP na 12 Congress na 4 amasung Independent mirep samayangkhai humdoi yauri amaromda mga suba tangkak ki vote khombagi thabakan khalagli tangkak asida Vidhan Sabha Kendra nifumanga gi vote thasi gi 13 ta thadanagani numit asimakta da Andhra Pradesh ki Lok Sabha seat ani amasung Rajasthan gi Rajya Vidhan Sabha gi seat ahum Karnataka gi ani amasung Gujarat Jharkhand Madhya Pradesh Maharashtra Mizoram Nagaland Odisha Telangana amasung Uttarakhand gi seat amamam gi maraki mikhal gi vote thadanagani ITC-PC na ahanba invitation Sumbang Cup 2012 gi winner oire Sumbang Youth Club Sandel na sinduna Sumbang ground ngarang sanakiba final da ITC-PC na United Brothers bu panjil ahum amada thoiki Indian Premier League cricket ngarang dagi haukhre ngarang Chennai gi MA Chidambaram Stadium da sanakiba ahanba match da Royal Challengers Bangalore na Mumbai Indians bu wicket ani da thoiki hana betting tawkiba Mumbai Indians na apiba over the wicket mapan turaga run chama yangkhai mapan lauki madugi pakhumda Bangalore na apiba over the wicket nipan turaga run chama humfu lauki Imphal da ngasi phongba pause singi maruiba pausingi damak hauzik Wahengbam Rajesh leire Rajesh Thakachari Nganthoi Imphal da ngasi phongba pause singi ahanba lamai da phongnariba maruiba pausingi Manipuri cinema na sahi yangkai mapung parpagi Golden Jubilee celebration pangtokkiba amasung maduda Mukhyamantri na phongdokkiba wafam singna Ireibak Naharugi Thogdang Poknafam amasung Morning Bell gi anbe headline tori Pawasi Isel Express Manipur Mail gi na ani suba headline tore COVID ki sexual tarang oina class 6 tagi 8 phawbagi mahiroi sing school kaba thingkre haba pauna Sanalaibak Isel Express Manipur Mail gi Imphal Free Press Sangai Express Manipuri gi ahanbe headline tori Pawasi Poknafam Naharugi Thogdang amasung Ireibak kina ani suba headline tore Rajesh COVID-19 ki anova case tarani thoi thenaki mari naba phakre haibasina Poknafam gi ahanbe headline tori Pawasi Sangai Express English na ani suba headline tore COVID ki ani suba web India da record oina nomada da case lakh ama lising kunthra mathoi samapan humphunipan hengalakre haiba pauna huyelan pawgi ahanbe headline tori ADC Mikal Pangthokpa amasung anova district sing da Mikal Pangthokpa da UNC gi wafamna Sangai Express English da ahanbe headline tori Pawasi Sangai Express Manipuri gi na ani suba headline tori Go to village, go to hills, me amadigi nagata balam da pangthok halaroi haiba UNC gi wafamna Sanalaibak ki ani suba headline tori Lofambu inkolni hajinduna pata saramba gi maralda NIC thawagi official ahum phare haiba pauna Isel Express ki ani suba headline tori Chief Secretary na thajaba pikhrabasu Jennings ki karmachari singna tret suba pe PWD khongjang saksili haiba pauna Imphal Free Press ki ani suba headline tori Manipur State Commission for Women na transgender nupi singi oiba ahanba grievance redressal cell hangdokre haiba pauma Imphal Free Press ta phongle Suba nomba laibak thirabi nupi singda punsigi anoba mangal piri haiba report ama Sangai Express ki edition animaki anchor kalam da phongle Imphal Elevated Corridor ki Ministry na koti ani latra manga kaithokre haiba pauma Sanalaibak ta phongle Manipur ki highway sing phaganaba koti sama yangkai mathoi lakh kunipan sanction tokre haiba pauma Poknafam da phongle Lamdam sigi dairy farmers singi awaba sing kanamatuna ubidre haiba paw helam pawgi anchor kalam da phongle Sirui National Park ki thakta Laingak na final notification thopiduna nongin amadi lilibu kalhoba matam oire haiba report ama Naharugi Thogdangi anchor kalam da phongle Nganthoi Thagachari Rajesh loichilakpada COVID-19 dagi ngakthoknaba face mask uppa phuttaruk lapnana leiba khutsa amadi maimi tarutana na thamba haiba samba thawang ahum asingak na sapinaba amuk hana ningsingjari aroibada maruiba paw amuk Rajya sida COVID-19 gi second wave ki yenglaga class haururaba class 6 tagi 8 fawbagi class sing amuk hana thingjinkhre Kendra gi Mantri Dr. Harshvardhan hairi miyamna COVID-19 appropriate behavior ngakna satabadagi COVID-19 gi case khanghen hengalapani amasung Nongsu Bengal da ngasi mari suba tangkak ki Rajya Vidhan Sabha gi vote hauzik ngahaki mamangdagi akanba section thorang marakta thadana ba haukhre paw loijare